mayam boham mutata Kanglei rifna Thagatchari ngasisu mayam gidamukta puduna lakchariba movie sigi mamina 3BHK haibidi bedroom ahum leiba hall ama leiba amasung kitchen ama leiba yumni movie sigi IMDb rating khara palabada 7.3 fangi prime video tasu 7.3 fangi amasung Times of India dana 3 out of 5 fangi movie sigi director na Sri Ganesh amasung producer na Arun Biswa movie da thudo hintongna saktam langliba singi marakta Siddharth Prabhu Vasudevan gi saktam da Chitra J Achar Aishwarya gi saktam da Mitha Raghunath Aarti Vasudevan gi saktam da R Sarat Kumar Vasudevan gi saktam da Devayani Santi Vasudevan gi saktam da amasung Brokol Babu gi saktam da na Yogi Babu pare matamang da movie sigi wari da wina mai onselasi aduga wari silipa matamda karigumba soikiba yaukhiba daragasu mayam ngapigani middle class family amagi manglan se karino makoigi masa makki yum ama leijaba habisini masi mipum khudimakki manglan amasu oire aduga movie sigi wari sijo matang sida adumak naisinduna leiduri movie sigi horpagi matang da ekhoina uba fangliba se middle class family amapu uba fangli masida Vasudevan hariba nupa sigi maaki nupi Santi Machanupa Prabhu amasung machanupi Aarti bu uba fangli matang asida ekhoina uba fangliba se Vasudeva su mahaki machanupa machanupi ga loinana mahaki nupi duga makoina hana leramba yum madubu thadoklamduna anoba yum amada lakpagi mawng ase ekhoina uri masin thanglibasi mahaga se anoba bharagi yum amada leiba lakli habase ekhoina khangma ngamli mada machanupa Prabhuna haraklibasi baba masigi yum aside hanaga yenirupa taragadi yamna pi mada mapana haraklibasina hanagi yum madudadi lupa chonga hembani aduga handaki yum aside lupa chonga save tawribani aduga ekhoida leriba budget asigi matungina masigi yum asi lawbana khwaidagi fare aduga nangi school atuso mapam asidagidi naklibasidi haiduna mapaduna hairi masanapa sidabu mi ucharabadi haiduna mapaduna machanapa bo private school atamali aduga machanupi dusu haibidi Aarti so private school atamangadabado paisa leitabadina government gi school atambado masamangna yakhe imung manungi awala puba matamda machanupi sisu awala khangba yawribani mahaki nupi Santi so Vasudevada nungaitaba amata leijade mahaki nupan tawriba thabak khudimakta mahaksu hoi haiduna loina yaba nupi makhal amani madugidi machanupina mapada nupsina haribasi karigumba ekhoina yum leiba taragadi madugi yum aduda ka ahumdi leigadabani haibidi baba imagi ka ama oirani tamugi ka ama aduga agi ka ama tongana leigadabani haiduna harakhi wali asum sandaringi matam aduda yum madugi yumbu adusu mafam aduda changai madugidi yumbu aduna haribasi kaino nangbu angang pilin haibadaini aduga karigino angang aso sopa mayam putun laklibadi mafam adu tawa matamda basuna hari adumna lana taboramganida agi chanapasina class 12 tami haibani aduga chanapisina class 9 tami haibani mafam adu tawa matamda yumbu aduna haraklibasi nangna haining listenadi aina haribasi aramani haibagi mawngine mato sumna sumasum wari chanaba matam aduda adugi wanatida haiduna idang nonjarab tawduna wasu soharami tobudabu yumbu adu sak khitang takalap tawi asum wari chanabadagidi yum aduda chanagadaba chanakanglung sing adu taklamduna makoisu mafam aduri chakhi madigidi machanupa Prabhuna hari baba ina LKG tamingai matamdagi akhoigi isagi yum ama leijagani haiduna adumak haiduna lakhibani aduga akhoigi tungi future gi punsi sisu yam nungaigani na haibani adubu hauji phawba akhoigi yum ama phawba leiba ngamdri masumna kyam kuina tawduribana haiduna hari wafam lutarbu matamda mapa adure wakal nungaitana imungda changki tawudu mama aduna machanupa bu chaireduna nana kari khangdana no adumna ngalibidi haiduna rakhi asum tawdana mapa gi wakal nungaitabadu urba matamda mama adusu nungaitraduna mapa adugi manat changai madili mama na Prabhuda muhale nangi school gi fee sikya no haibasi nang nasana khangjarabra nang tamliba private school adugi fee ado yamnu yame haibasi nang nasana khampham thoi haiduna machanupa aduna mama aduna chebirami madigi makhoi masel chak chaba matamaduna machanupa na mapada lal haiduna hajarapko matamaduna mapa laile nangna hailusu chumbudi chummida ado aisu yum nei nabaida mata pasha kya manum tungsinduna lakhibani lupa laktare makhayongti pharamba yare haiduna hari somai jaga jita ina mamang thaki matamda yum amdang leijagi haiduna khankibani ado abikti matambudi yamna sonthare ado leiba yabra yadabra haibdo yengasi matangi nimita makhoisu sahar adudagi lamna leiba mafam amada yumgi jaga ama yengba chali yumgi plot duda yorokpa matamaduna makhoisu yan haraurammi amasung artisu mahaki ka adu karaida oidrubina haiduna makhoi masel wari sanarami aduga mafam asidana chakchang leigani mafam asina hall leigani sidana aikhoigi bedroom sing adu leigani haiduna machanupi duna harau harauna tamjarami
ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯗ ꯕꯕꯥꯅꯪꯒꯤꯗꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯋꯥꯐꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯄꯥꯝꯕ ꯂꯩꯇꯦꯗ ꯇꯣꯝꯅꯇꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟ ꯄꯥꯜꯂꯣꯟꯗꯨꯗ ꯋꯥꯁꯨꯗꯦꯕ ꯑꯦꯟ ꯗ ꯐꯦꯃꯤꯂꯤ ꯍꯥꯏꯗꯨꯅ ꯕꯣꯔꯗ ꯑꯃ ꯅꯞꯄꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝꯗ ꯁꯨꯝ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯁꯥꯕꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯋꯥꯁꯨꯗꯦꯕꯒꯤ ꯃꯅꯥꯛꯇ ꯂꯨꯄꯥ ꯂꯥꯛ 3.5 ꯍꯦꯟꯅ ꯂꯩꯇꯦ ꯑꯗꯨꯒ ꯑꯍꯦꯟꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛ ꯀꯗꯥꯏꯗꯒꯤ ꯂꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯅꯗꯨꯅ ꯂꯩꯈꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯜ ꯑꯁꯤ ꯂꯨꯄꯥ ꯂꯥꯛ 15 ꯌꯧꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯂꯨꯄꯥ ꯂꯥꯛ 15 ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯁꯥꯒꯠꯀꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯈꯤ ꯋꯥꯁꯨꯗꯦꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯦꯛꯁꯄꯣꯔꯠ ꯑꯦꯟड ꯏꯝꯄꯣꯔꯠꯀꯤ ꯖꯒꯥ ꯑꯃꯗ ꯊꯕꯛ ꯇꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯑꯗꯨꯗ ꯀꯝꯄ꯭ꯌꯨꯇꯔ ꯑꯃ ꯈꯤꯜꯂꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯗꯗꯤ ꯃꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯝꯄ꯭ꯌꯨꯇꯔ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯩꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯆꯪꯉꯣ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯒꯤ ꯑꯣꯐꯤꯁ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯁꯧ ꯑꯗꯥꯝ ꯂꯥꯡꯉꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯣꯏꯗꯣꯛꯄꯒꯤ ꯋꯥ ꯅꯠꯇꯦꯗ ꯀꯝꯄ꯭ꯌꯨꯇꯔꯁꯦ ꯑꯩꯈꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕꯁꯨ ꯍꯩꯇꯦ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨ ꯑꯩꯅ ꯊꯝꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯊꯝꯕꯅꯤ ꯑꯗꯨꯒ ꯃꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯥꯁꯨꯗꯦꯕꯅ ꯍꯥꯏꯔꯤꯁꯤ ꯑꯦꯀꯥꯎꯟꯒꯤ ꯊꯕꯛ ꯇꯧꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯆꯦꯗ ꯑꯗꯨꯝ ꯇꯧꯔꯛꯄ ꯉꯥꯛꯇꯅꯤ ꯂꯦꯖꯔ ꯀꯌꯥꯃꯔꯨꯝ ꯂꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯦꯀꯥꯎꯟꯒꯤ ꯄꯣꯠ ꯑꯁꯤ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯍꯦꯛ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯗꯣꯝꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯔꯦ ꯑꯗꯨ ꯇꯧꯔꯒꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯅꯪꯅ ꯍꯥꯟꯅꯗꯒꯤ ꯁꯨꯔꯛꯄ ꯑꯦꯀꯥꯎꯟ ꯈꯨꯠꯁꯨꯗꯣ ꯑꯗꯨꯃꯛ ꯁꯨꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯋꯥꯁꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯁꯨ ꯐꯤꯂꯝ ꯌꯦꯡꯕ ꯆꯠꯂꯤ ꯐꯤꯂꯝ ꯌꯦꯡꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯑꯣꯛꯇꯣ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯃꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯎꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯄ꯭ꯂꯣꯠ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯖꯒꯥ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯕꯤꯜꯗꯤꯡꯒ ꯁꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯂꯗꯨꯅ ꯉꯥꯛꯇꯪ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯆꯪꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯕ꯭ꯔꯣꯀꯔ ꯑꯗꯨꯒ ꯃꯈꯣꯏꯒ ꯊꯦꯡꯅꯔꯝꯃꯤ ꯕ꯭ꯔꯣꯀꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯣꯠ ꯑꯃ ꯌꯣꯟꯕ ꯅꯠꯇ꯭ꯔꯒꯅ ꯂꯩꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤ ꯑꯃꯁꯨꯡ ꯀꯃꯤꯁꯟ ꯂꯧꯔꯤꯕ ꯃꯤꯗꯨꯕꯨ ꯕ꯭ꯔꯣꯀꯔ ꯀꯧꯏ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏꯗꯤ ꯃꯃꯥꯡꯒꯤ ꯆꯍꯤ 6-7 ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯕꯗꯥꯏꯅꯦ ꯂꯝ ꯌꯦꯡꯕ ꯑꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏ ꯌꯨꯝ ꯂꯩꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯅꯈꯣꯏ ꯌꯨꯝ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕꯁꯦ ꯑꯩ ꯁꯝꯒ ꯂꯣꯏ ꯀꯦꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯣꯀꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯕꯖꯦꯠ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯀꯌꯥꯃꯨꯛꯀꯤ ꯌꯨꯝꯅꯣ ꯅꯈꯣꯏꯅ ꯂꯩꯅꯤꯡꯉꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯥꯛ 3.5 ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯛ 3.5ꯗꯤ ꯌꯥꯔꯔꯣꯏ ꯃꯃꯥꯡ ꯆꯍꯤ 10 ꯃꯃꯥꯡꯗ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯛ 15 ꯌꯧꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯁꯨꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯔꯝꯗꯤ ꯂꯨꯄꯥ ꯂꯥꯛ 3.5 ꯊꯨꯡꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯆꯍꯤ 10 ꯆꯪꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯨꯄꯥ ꯂꯥꯛ 15 ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯋꯥꯠꯄ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯗꯨꯅ ꯂꯩꯈꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯥꯔꯇꯤꯅ ꯑꯪꯀ ꯍꯣꯠꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯂꯥꯛ 15 ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 15,000 ꯁꯦꯚ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯑꯁꯤ ꯆꯍꯤ 2.5 ꯁ꯭ꯋꯥꯏꯗ ꯐꯪꯕꯁꯨ ꯌꯥꯏꯅ ꯑꯋꯥꯠꯄ ꯈꯔꯗꯨꯅ ꯏꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯀꯥꯏꯊꯣꯛꯂꯗꯨꯅ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯗꯤ ꯃꯄꯥꯗꯨꯅ ꯌꯥꯔꯝꯗꯦ ꯇꯧꯕꯇꯕꯨ ꯃꯃꯥꯗꯨꯅ ꯌꯨꯝ ꯑꯃꯇꯕꯨ ꯂꯩꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯅꯥ ꯂꯤꯛꯀꯣꯟꯁꯨ ꯀꯥꯏꯊꯣꯛꯄꯗꯨ ꯌꯥꯔꯝꯃꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯋꯥꯁꯨꯁꯨ ꯃꯍꯥꯛꯀꯤ ꯕꯣꯁ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯃꯁꯨꯡ ꯑꯦꯛꯁꯇ꯭ꯔꯥ ꯊꯕꯛ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯦꯛꯁꯇ꯭ꯔꯥ ꯇꯥꯏꯝꯒꯤ ꯊꯕꯛ ꯈꯔꯁꯨ ꯄꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯐꯪꯖꯔꯤꯕ ꯇꯣꯂꯣꯞ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯈꯔꯁꯨ ꯍꯦꯟꯅ ꯐꯪꯉꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯔꯤꯕꯁꯤ ꯑꯣꯚꯔ ꯇꯥꯏꯝ ꯑꯣꯏꯅ ꯁꯨꯕꯅꯤ ꯊꯥ ꯑꯃꯗ ꯂꯨꯄꯥ 15,000 ꯇꯨꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯥꯟꯇꯤꯁꯨ ꯃꯌꯨꯝꯗ ꯑꯆꯥ ꯑꯊꯛꯀꯤ ꯄꯣꯠꯆꯩ ꯈꯔ ꯁꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯅ ꯁꯥꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ ꯑꯗꯨꯒ ꯁꯥꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯣꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯄꯩꯁꯥ ꯇꯨꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯄꯥꯅꯦ ꯃꯃꯥꯅꯦ ꯃꯆꯥꯅꯨꯄꯤꯅꯦ ꯄꯨꯜꯂꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯁꯥꯒꯠꯂꯗꯨꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 15,000 ꯐꯥꯎꯕꯗꯤ ꯁꯦꯚ ꯇꯧꯕ ꯉꯝꯖꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯒꯣꯜ ꯑꯗꯨꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯝꯃꯤ ꯍꯥꯏꯕꯗꯤ ꯌꯨꯝ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯨꯄꯥ ꯂꯥꯛ 15 ꯁꯥꯒꯠꯄ ꯑꯗꯨꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯄ꯭ꯔꯚꯨꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯄꯦꯔꯦꯟꯁ ꯃꯤꯇꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯗꯨꯕꯨ ꯀꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯚꯨꯁꯤ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯕꯖꯦꯛ 3 ꯐꯦꯜ ꯑꯣꯏꯔꯝꯃꯤ ꯀꯝꯄ꯭ꯌꯨꯇꯔ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛ ꯑꯁꯤꯗꯅ ꯍꯦꯟꯅ ꯃꯥꯔꯛ ꯁꯣꯟꯕꯗ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯃꯥꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯁꯤ ꯍꯩꯌꯨ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯒꯅꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯐ꯭ꯌꯨꯆꯔꯗꯗꯤ ꯃꯁꯤ ꯉꯥꯛꯇ ꯁꯤꯖꯤꯟꯅꯗꯧꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯍꯟꯕꯤꯔꯅꯨ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ट्रांसफर सर्टिफिकेट लौथोꯛꯄꯤꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯔꯤꯀꯃꯦꯟꯗꯦꯁꯟ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯇꯝꯍꯟꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯑꯃꯠꯇ ꯂꯩꯇꯦ ꯃꯄꯥ ꯑꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯗ ꯑꯃꯨꯛꯇꯒꯗꯤ ꯆꯥꯟꯁ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯁꯨ ꯃꯄꯥꯗ ꯂꯥꯟꯖꯔꯦ ꯑꯗꯨꯒ ꯑꯩ ꯃꯊꯪꯗꯗꯤ ꯀꯟꯅ ꯍꯣꯠꯅꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯖꯈꯤ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨꯁꯨ ꯃꯄꯥꯟ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯄꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨꯅ ꯅꯣꯇꯤꯁ ꯕꯣꯔꯗꯇ ꯃꯍꯥꯛꯀꯤ ꯃꯥꯔꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯥꯏꯁ꯭ꯋꯔꯤꯌꯥ ꯀꯧꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯃꯥꯡꯒꯤ ꯁꯞꯇ ꯁꯥꯒꯔꯗꯥꯆꯦ ꯑꯦꯂꯣ ꯍꯥꯏꯔꯤꯕ ꯃꯨꯚꯤꯗꯨꯗ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯨꯚꯤꯗꯨꯁꯨ ꯃꯃꯥꯡꯗ ꯌꯥꯎꯕꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯑꯁꯝꯕꯤꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯑꯥꯏꯁꯨ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯐꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯚꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯄ꯭ꯔꯚꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯄ꯭ꯔꯚꯨꯅ ꯋꯥꯈꯜ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝ ꯑꯗꯨꯗ ꯑꯥꯏꯁꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯦꯛ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯥꯔꯛ ꯁꯣꯟꯊꯔꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯇ꯭ꯌꯨꯁꯟ ꯑꯃ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯅꯪ ꯃꯥꯔꯛ ꯐꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯌꯥꯎꯔꯤꯕ ꯇ꯭ꯌꯨꯁꯟ ꯃꯐꯝ ꯑꯗꯨꯗ ꯅꯪꯁꯨ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯌꯥꯎꯕ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯚꯨꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯚꯨꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯦꯀꯥꯗꯃꯤꯛꯇ ꯃꯍꯥꯛꯀꯤ ꯃꯥꯔꯛ ꯑꯁꯤ ꯑꯁꯨꯝ ꯁꯣꯟꯊꯔꯛꯄ ꯇꯥꯔꯒꯗꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯊꯝꯂꯤꯕ ꯃꯪꯂꯥꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯏꯔꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕꯗ ꯇꯥꯔꯅꯤ ꯈꯜꯂꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯀꯣꯆꯤꯡ ꯇꯧꯒꯦ ꯂꯨꯄꯥ 1,000 ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯏꯕꯨꯡ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯔꯨꯀꯗꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯅꯪ ꯅꯁꯥꯅꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯕꯖꯦꯠꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 50,000 ꯁꯦꯞ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ 1,000 ꯂꯧꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥꯁꯤ ꯃꯌꯥꯗꯤ ꯑꯣꯏꯗ꯭ꯔꯥ ꯃꯗꯨꯅ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯄꯥꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯕꯕꯥ ꯁ꯭ꯀꯨꯜꯗ ꯇꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯀꯣꯆꯤꯡ ꯆꯠꯇꯕꯗꯤ ꯌꯥꯔꯔꯣꯏꯅ ꯇꯧꯕꯅꯤ ꯄ꯭ꯔꯚꯨꯒꯤ ꯃꯆꯟꯅꯨꯄꯤ ꯑꯥꯔꯇꯤꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯕꯕꯥ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯣ ꯌꯥꯔꯦ ꯑꯩ ꯃꯍꯥꯛꯄꯨ ꯐꯖꯅ ꯁꯦꯟꯅꯔꯒꯦ ꯑꯗꯨꯒ ꯐꯖꯅ ꯄꯥꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯦꯂꯥꯔꯝ ꯊꯝꯂꯗꯨꯅ ꯃꯕꯨꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯗꯣꯛꯏ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯁꯦꯟꯅꯔꯝꯃꯤ ꯃꯕꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯁꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯊꯛꯇ ꯍꯦꯛ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯌꯨꯝꯕꯨ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯊꯛꯇꯒꯤ ꯀꯧꯊꯣꯛꯄ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯨꯝꯕꯨ ꯁꯥꯎꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯑꯥꯔꯇꯤꯁꯨ ꯃꯊꯛꯇ ꯀꯥꯈꯠꯂꯗꯨꯅ ꯃꯕꯨꯡ ꯑꯗꯨꯕꯨ ꯀꯧꯊꯔꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯌꯨꯝꯕꯨꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯊꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯎꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯖꯥꯠ ꯉꯥꯡꯅꯈꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤ ꯌꯨꯝ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯄꯥꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯈꯪꯒꯥꯎ ꯍꯥꯞꯄꯦꯟꯁꯨ ꯁꯦꯠꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯥꯔꯇꯤꯅ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯁꯥꯃꯛꯁꯨ ꯐꯨꯔꯤꯠ ꯂꯤꯠꯇꯦ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯍꯥꯞꯄꯦꯟ ꯁꯦꯠꯀꯅꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯅꯦ ꯃꯗꯨꯒꯤꯗꯤ ꯌꯨꯝꯕꯨꯗꯨꯅ ꯅꯊꯧ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯪꯅ ꯀꯣꯆꯤꯡ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯆꯠꯂꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯄꯩꯁꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯅꯕ ꯁꯤꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯃꯍꯥꯛ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯂꯥꯛꯂꯝꯃꯤ ꯇ꯭ꯌꯨꯁꯟ ꯇꯧꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯥꯏꯁꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯄꯩꯈꯥꯗꯗꯤ ꯄ꯭ꯔꯚꯨꯁꯨ ꯃꯥꯔꯛ ꯑꯗꯨ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯔꯛ ꯑꯗꯨ ꯋꯥꯡꯅ ꯐꯪꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗꯁꯨ ꯑꯥꯏꯁꯨꯅ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯥꯏꯁꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯃꯈꯣꯏꯅꯤ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯕ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯕ ꯀꯣꯂꯦꯖ ꯑꯃꯗ ꯆꯟꯁꯤ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯧꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯇꯝꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯥꯏꯁꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯗꯤ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯇꯧꯅꯤꯡꯉꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯝꯃꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯅꯪ ꯌꯥꯎꯋꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯦꯅꯦꯖ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯣꯂꯦꯖꯇ ꯅꯪ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔꯨꯁꯤꯔꯦ ꯍꯥꯏꯗꯨꯅ ꯑꯥꯏꯁꯨꯗ ꯍꯥꯏꯔꯛꯈꯤ ꯃꯗ ꯑꯥꯏꯁꯨꯅ ꯉꯁꯤꯗꯤ ꯆꯥꯔꯒꯨꯝꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯈꯪꯕ ꯃꯤ ꯈꯔ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯝꯂꯨꯕ ꯇꯥꯔꯒꯗꯤ ꯑꯋꯥꯐꯝꯅ ꯇꯥꯔꯅꯤ ꯀꯣꯟꯅ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯑꯥꯏꯁꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯑꯗꯨ ꯂꯥꯛꯑꯝꯃꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯚꯨꯁꯨ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯦꯟꯁꯟ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯤ ꯑꯣꯏꯔꯗꯨꯅ ꯊꯥꯛꯇꯣꯔꯤꯕꯅꯤ ꯑꯃꯁꯨꯡ ꯃꯄꯥꯒꯤ ꯍꯣꯞ ꯀꯌꯥꯃꯔꯨꯝ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯄꯔꯤꯈꯥ ꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯅ ꯏꯖꯔꯝꯃꯤ
ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯄꯩꯈꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯁ꯭ꯀꯨꯜꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯥꯏꯁꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯥꯏꯁꯨꯅ ꯄ꯭ꯔꯚꯨꯗ ꯍꯥꯏꯔꯤꯕꯁꯤ ꯄꯔꯤꯈꯥ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯨꯇꯤꯒꯤ ꯃꯇꯝ ꯑꯁꯤ ꯑꯩ ꯈꯨꯡꯒꯪꯗ ꯏꯕꯣꯛꯈꯣꯏꯗ ꯆꯠꯂꯒ ꯂꯩꯒꯅꯤ ꯑꯗꯨꯒ ꯔꯤꯖꯜ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤꯗ ꯌꯥꯝ ꯀꯟꯅ ꯃꯊꯥ ꯁꯥꯔꯝꯒꯅꯨ ꯃꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯒꯤ ꯃꯄꯥꯟꯗ ꯆꯠꯈꯤ ꯊꯥ ꯃꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯑꯥꯏꯁꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤ ꯑꯥꯔꯇꯤꯅ ꯄꯥꯏꯈꯠꯂꯤ ꯑꯃꯁꯨꯡ ꯆꯦ ꯑꯥꯏꯁꯨꯅ ꯐꯣꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯕꯨꯡ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯑꯥꯏꯁꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯁꯤ ꯔꯤꯖꯜ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ ꯑꯗꯣ ꯑꯩ ꯌꯦꯡꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕ ꯄꯥꯝꯕꯒꯤ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩ ꯅꯪ ꯉꯥꯏꯔꯝꯒꯦ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯚꯨꯕꯨ ꯃꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯁꯨ ꯑꯥꯏꯁꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯑꯥꯏꯁꯨꯁꯨ ꯄ꯭ꯔꯚꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅꯤ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯅꯕ ꯇꯥꯔꯒꯁꯨ ꯐꯣꯡꯗꯤ ꯐꯣꯡꯗꯣꯛꯅꯔꯝꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯔꯣꯜ ꯅꯝꯕꯔꯗꯨ ꯑꯦꯟꯇꯔ ꯇꯧꯍꯟꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯍꯥꯟꯕꯗ ꯄ꯭ꯔꯚꯨꯒꯤ ꯃꯥर्क्ꯁꯦ ꯍꯥꯟꯅ ꯌꯦꯡꯉꯤ ꯄ꯭ꯔꯚꯨꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯄꯥꯁꯄꯨꯗꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯥर्ꯛ ꯑꯗꯨ ꯌꯥꯝꯅ ꯅꯦꯝꯅ ꯐꯪꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯄꯥꯒꯤ ꯑꯁꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯀꯥꯏꯍꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯖꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯥर्क्ꯁꯦ ꯌꯥꯝꯅ ꯋꯥꯡꯅ ꯐꯪꯂꯝꯕ ꯇꯥꯔꯒꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀꯣꯂꯦꯖ ꯑꯗꯨ ꯇꯝꯕ ꯃꯇꯝꯗ ꯁꯤꯠ ꯑꯁꯤ ꯐ꯭ꯔꯤꯗ ꯐꯪꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯤꯡ ꯆꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯑꯃꯨꯛ ꯗꯔꯀꯥꯔ ꯑꯣꯏꯔꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯕꯅꯤ ꯇꯧꯕꯇꯕꯨ ꯑꯥꯏꯁꯨꯒꯤꯁꯨ ꯄꯩꯈꯥꯒꯤ ꯔꯤꯖꯜ ꯑꯗꯨ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯑꯥꯏꯁꯨꯒꯤ ꯔꯣꯜ ꯅꯝꯕꯔꯗꯨ ꯍꯥꯞꯂꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯥꯏꯁꯨꯁꯤ ꯄꯩꯈꯥ ꯐꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯑꯥꯏꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯑꯥꯏꯁꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯁꯨ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯦ ꯊꯥ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗ ꯀꯝꯄꯥꯔꯠꯃꯦꯟꯇꯦꯜ ꯑꯦꯛꯖꯥꯝ ꯊꯥꯔꯁꯨ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯃꯊꯪ ꯆꯍꯤ ꯊꯥꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯆꯦ ꯌꯦꯡꯕꯗꯨꯗ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯔꯤꯏꯚꯥꯂꯨꯑꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯤꯟꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯥꯏꯁꯨꯗ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯥꯏꯁꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯃꯍꯥꯛ ꯋꯥꯈꯜ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ इखंग खंगबदना आइसुना आइसक्रीम चाउचरा हाइदुन हारखि सोमना कंदा मयामनो मथा सानरगा महावना आइसक्रीम चासे हाइसे करिगिनु खंदुना प्रभुदि यामना ngchakhi tobudabo आइसुना हाइबदु यादुना मखोइनिसो पुना आइसक्रीम चारami आइसक्रीम चाबा लोरबा मतुंगदा मखोइ मा मा थोपो चनखि नुमिदांग अदु सोमना कंदा प्रभुदि वखल यामना नुंगाइतना लेरami tobudabo मफम मदरा मपादु लातुना यामना नुंगाइरबा पाव मतमगे हाइदुन हाइरै अमसुंग माकी target adu achieve tawre phangle haiduna maki imung manunggi mising aduda arawa phungtokhi tawbudabu somna kanda prabhuna wakhal nongaidin lebi mong adu uruba matamda mana prabhuda kaidawre haiduna hangi maduda prabhu su mahaki magadu mapa da piruba matamda mapa su wakhal yamna nongaikide mapa du su topong khangdabdagi maha imungda dumak changki tanjadura yumadagi yumbuda lagduna wasugi peka haidopadu ma kya phange haiduna hangki mada wasudeva su sawun hemankiduna yumbudura mahana chairaduna मसी अखोई इमुंग मनुंग यो वारीनी नंग नसु यामना यावनिंग निसकैनो मा यामना फंगिरा पिंगना फंगिरा नंग करी दरका ओय हाइदुना हारखि प्रभुसु मफम मदुदा महाके मपागे असासिंग असि बोलोइना काहले हाइदुना वखल यामना नंगाइतना लेरमी अमसुंग माकी फ्यूचर असि कमदौगनि खलदुना मा याम किजबा हाइबदु वरमी मपासु प्रभुगे मनाक्ता लाई अमसुंग मपाना मंगोला चैदे अदुगा निथि जना ज्ञान ताना मंगोला हाइबी फरेदे बुंगो नंगसु नंगना ngamnaba नंगना होनबो याबा चांग फावबदे होनरेदना फरे नंगना इंजीनियरिंग कॉलेज ता जॉइन तौनी हाइबदाने तौरो मिंग चलुरो वफम मदु तारबा मतमदा मचानो पानाइरे बाबा मार्क नेमबनीना मिंग चनबा मतमदा पैसा यामना चंगनी मदु मपाना हरली बसना फरे कदरोगे अखोय युम लेबगी प्लान अदु मतम खरा थेंगथरगा लेरसु याइदना अदुगा नंगी फ्यूचर नि अखोयनि सेंबा पामलेबसि मरम मदुना मिंग चनचलगा लोइरे कछु काइदे युम मदुरि कोना लेरसु याइ मदिगि मथंगि सेंदना अखोयनि उबा फंगिबसि हौजे प्रभुसु इंजीनियरिंग कॉलेज अमदा मिंग चनबैदमक्ता सेम साख्रे अमसुंग मखोयगी भारागी युमदसु होंदोले मरमदि युमबुदा माना थीना ngamubैदमक्ता युमबुदना मखोयबु तांथोरकपनि असुम तौदना मखोयसु युम अनौबा अमदा होंजले हौजिति मतो असुमना वासुसु हाना लेरंबा युमदुदगी हेना फबा युम अमा थीखे मथंगी सेंदना अखोयना उबा फंगलिबासे वासु अमसुंग प्रभुसु कॉलेज अदुरा लाक्तुना प्रभुगी मिंग चनबैदमक्ता पैसा नुंसा पिरमी अमसुंग फॉर्म सबमिट तौरमे प्रभुना तमनिंगलिबा असिदि मेकानिकल इंजीनियरिंग नि अदुबो मखोयगी प्रिंसिपल अदुना हारगलिबसना हौजिकांदि आईटी सिना यामना ममिंग चनरबनी अदुगा फ्यूचर दा आईटी ngakni खंदुरिबसि नंग आईटी लौबो कतरोगे कॉलेज लोरप मतम मदुदा नंग थबक अमा सोइदना फंगदबनी वासुसु मखोयगी प्रिंसिपल अदुदा नंगना हाइदुबो चुमब्रने हाइदुन हेरे चुम्मी कदोबगी मेकानिकल लौद्रिबनो आईटी लौगदबनी वफम मदु तरबो मतमदा सोमना कंदा मचाना पादुदि
ꯃꯦꯀꯥꯅꯤꯀꯦꯜ ꯂꯧꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯐ꯭ꯌꯨꯆꯔꯗ ꯁ꯭ꯀꯣꯞ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯒ ꯃꯤꯅꯤꯠ 5ꯗꯪ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯃꯦꯀꯥꯅꯤꯀꯦꯜ ꯂꯧꯒꯅꯨ IT ꯂꯧ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯉꯥꯛꯇꯅꯤ ꯆꯠꯅꯗꯣꯔꯤꯕꯁꯤ ꯑꯗꯨꯒ ꯐ꯭ꯌꯨꯆꯔꯗꯁꯨ ꯀꯝꯄ꯭ꯌꯨꯇꯔ ꯉꯥꯛꯇꯅꯤ ꯆꯠꯅꯗꯣꯔꯤꯕꯁꯤ ITꯅ ꯐ꯭ꯌꯨꯆꯔ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ IT ꯂꯧ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯄꯥꯅ ꯇꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯦꯀꯥꯅꯤꯀꯦꯜ ꯂꯧꯅꯤꯡꯕ ꯇꯥꯔꯒꯁꯨ IT ꯂꯧꯕ ꯇꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ IT ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯨꯅ ꯍꯥꯏꯔꯛꯈꯤ ꯀꯣꯂꯦꯖꯀꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯒꯤ ꯐꯥꯔꯁꯠ ꯕꯦꯟꯆꯇ ꯐꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀ ꯐꯝꯃꯤꯟꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯄ꯭ꯔꯚꯨꯗ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦ ꯃꯍꯥꯛꯁꯨ ꯀꯣꯇꯥ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯤꯡ ꯆꯜꯂꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯚꯨꯒꯤ ꯃꯁꯛ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯇꯤꯟꯅꯕ ꯌꯥꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯄ꯭ꯔꯚꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯈꯤ ꯃꯈꯣꯏꯅꯤ ꯑꯍꯥꯟꯕꯗꯗꯤ ꯐꯥꯔꯁꯠ ꯕꯦꯟꯆꯇ ꯐꯝꯃꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅꯤ ꯏꯔꯣꯏ ꯂꯣꯏꯕ ꯂꯥꯁꯠ ꯕꯦꯟꯆꯇ ꯑꯣꯏꯅ ꯐꯝꯕ ꯇꯥꯈꯤ ꯍꯥꯏꯕꯗꯤ ꯇꯥꯛꯂꯤꯕ ꯄꯔꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯄꯥꯝꯕ ꯁꯕꯖꯦꯛꯁꯨ ꯅꯠꯇ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗꯕꯗꯒꯤ ꯃꯈꯣꯏ ꯃꯅꯤꯡꯗ ꯑꯣꯏꯅ ꯐꯝꯈꯤꯕꯅꯤ ꯇꯥꯛꯂꯤꯕ ꯈꯣꯠꯂꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯄ꯭ꯔꯚꯨꯁꯨ ꯑꯥꯏꯁꯨ ꯊꯤꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯇꯧꯕꯇꯕꯨ ꯑꯥꯏꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯚꯔꯥ ꯁꯥꯟꯗꯣꯛꯇꯨꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯄ꯭ꯔꯚꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯥꯏꯁꯨꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯃꯇꯝꯗꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯄ ꯉꯝꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗꯅ RTꯁꯨ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ 93% ꯂꯧꯔꯗꯨꯅ ꯃꯍꯥꯛ ꯄꯥꯁ ꯇꯧꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯕ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯚꯨꯅ RTꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯕꯅꯤꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯇꯝꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ RTꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩ ꯍꯥꯟꯅꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯌꯥꯎꯏ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯗꯤꯁꯟ ꯑꯗꯨ ꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ RTꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯁꯥꯒꯠꯂꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯄꯨꯝꯆꯥꯏ ꯆꯥꯏꯔꯅꯤ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯥꯏ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯝꯂꯒꯦ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯟꯚꯤꯟꯁ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯦ ꯍꯧꯖꯤꯛ ꯋꯥꯁꯨꯁꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯨꯄꯥ 5,00,000 ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯗꯒꯤ ꯄꯩꯁꯥ ꯄꯨꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯂꯨꯄꯥ 5,00,000 ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯗ ꯍꯥꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯁꯨ ꯃꯃꯥꯡꯊꯛꯇ ꯄꯩꯁꯥ ꯄꯨꯒꯦ ꯍꯥꯏꯔꯛꯇꯕ ꯅꯨꯄꯥꯅꯤꯅ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯑꯁꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯁꯛꯅꯤ ꯈꯪꯂꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯄꯤꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄ꯭ꯔꯚꯨꯁꯨ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯕꯖꯦꯛ ꯑꯃ ꯕꯦꯛ ꯆꯥꯔꯝꯃꯤ ꯍꯥꯏꯕꯗꯤ ꯐꯦꯜ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯒ ꯊꯣꯡꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯃꯁꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯂꯤꯕꯁꯤ ꯌꯥꯝꯅ ꯑꯔꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯑꯩ ꯑꯁꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯏꯄꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯀꯣꯂꯦꯖ ꯑꯁꯤ ꯗ꯭ꯔꯣꯞ ꯇꯧꯔꯒꯦ ꯑꯗꯨꯒ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯒꯦ ꯄ꯭ꯔꯚꯨꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯁꯕꯖꯦꯛ ꯑꯃ ꯕꯦꯛ ꯆꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯝꯇꯗ ꯇꯝꯊꯣꯛꯇꯦ ꯃꯆꯟꯅꯨꯄꯤꯗ ꯐꯥꯎꯕ ꯇꯝꯂꯝꯗꯦ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯈꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯣꯁꯇꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯗꯨꯅ ꯕꯤꯜꯗꯔꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯑꯗꯨꯕꯨ ꯕꯤꯜꯗꯔꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯂꯨꯄꯥ 15,00,000ꯅ ꯌꯥꯒꯅꯤ ꯍꯥꯏꯕ ꯌꯨꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯃꯜ ꯍꯦꯟꯒꯠꯈ꯭ꯔꯦ ꯂꯨꯄꯥ 15,00,000 ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯑꯋꯥꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯃꯃꯜ ꯍꯦꯟꯒꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯂꯩꯕ ꯉꯝꯖꯈꯤꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯇꯝꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟ ꯑꯁꯤ ꯁꯨꯝꯅꯇꯒꯤ ꯑꯗꯨꯃꯛ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯂꯩꯗꯣꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯌꯨꯝ ꯂꯩꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯄ꯭ꯔꯚꯨ ꯂꯩꯔꯤꯕꯁꯤꯗꯤ ꯄ꯭ꯔꯚꯨꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯨ ꯇꯝꯅ ꯇꯝꯅ ꯃꯈꯣꯏꯒꯤ ꯀꯦꯝꯄꯁ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯃ ꯐꯪꯖꯕ ꯇꯥꯔꯒꯗꯤ ꯌꯨꯝ ꯑꯗꯨ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯚꯨꯗꯤ ꯕꯦꯛ ꯆꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯄꯥꯗ ꯃꯍꯥꯛ ꯀꯣꯂꯦꯖ ꯇꯝꯕꯁꯤ ꯇꯣꯛꯊꯣꯛꯂꯒꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯊꯝꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯖꯥꯟꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯤꯚꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯄꯥꯗ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯗ ꯋꯥꯐꯝ ꯑꯃꯠꯇ ꯇꯝꯖꯕ ꯉꯝꯈꯤꯗꯦ
Nongalapa matamda Prabhusu Mahaki College adu chalami, Maki College adu chapa matamaduda mapamaduda, Maki Mamana Buduka Tinaki. Mamana Buduka Mahaka Famina Waisanaba matamda, Mamana Buduna Herlibase. Nana College si dropped or Haravanina Iso dropped or Sira had no calamity. Nang di subject Amakatani, failure say ID, subject Homini Bakchari was a Hadun Herke. Mother Prabuna Makoi Manungi condition Dugi Matawina day, I College si Tokopia Riduri Hadun Herke. Adu Targari Kartopsiki had a Makoni Kanara Pamata factory in the Saladuna, Manungi, or the Pam and Karpayava, Amazon, Pashanum Sakara Topayava Tavagamata was a Hadun Herke. Asumto the Makoso. Yotki factory in Talame, Amazon Mapamaduda, Makosu Tawai Kang Suba the Oxalame. Prabhu si mechanical da Hena Tawai Yavanina Mahana Mapamaduda, Garigi Chakas have a Korpamata Maduda, Yam the Tawai Yang Sajarame. Sendamadan Ekon overfound Vase, Somakanda, Vasu Mahaki office to the Lapa Matamaduda, Makwaki boss, Mehta to Pamlamdre, Masanupado in a Pandra Lemle, Ado Changapomatanda, computer the so Kindle Lembi Mo the Urubamatanda Maha, Kadorobatan Hydra. Makoi boss at the car channel K. Car channel with the mother of Machanapana, Pamdale, Mimo, the Urubamatam Hawk, complete Conjerami. Makoi Mapase Yamakananari, Maramatana, Mahanga City Yoina, Mapamsida officers at the Mak Lani had in Harake. Aduga company Sigi, there are Korima computer in a fit of Godam had in Harake. I can be the season of Bahiti Hatuna, Pasuna Harapamatamada, Makoi boss Masat and Haribase. Karigumba Mapamas at the Hotogi Habataragade, computer Tamdavaya. Daily have a sea Yanatuna Karigumba Daily hit the Bataragade, Autopami Mo in Tabaco, Nihadunarake. Wafam Tarba Matam the Maha, Karitogadam to have Sigian Tatre, Maramudra Mayim the Maha, Wakaliam no White Lay. Mazana Pidna, Mapadna, Wakan White Lapi Mo the Urubamatanda, Kadobayori Babad Nangi. Wafam Kudimuxianga say, Mark Imumanum Amazon Machana Piratami, Manare. Daily Tambagi and Wanda Tam Katanimatam Piripase, Karigumba, Tasi Marunda in a daily hit of Bataragade. I tabak that patare, Aduga, Agimhota Kanakumba, Teli have a me Makankrani Hadun Harake. Madura Machanapina Mahapo, Poning Tawaladana, Mapa Dubu Mahana, Computer Center of the Porke, Amazon Mapamadura, Teli Tamanke. Tamagimatunda, of the Vasu so, Teli exam the fast story Haduna Maha, Mayum the Mitai Putana, Harao Lami, Masin Tali was a house market Tabagasi Talar have a sim sutali. Mato was on the Makoi Mungi missing ado, Yam Haram Rame. Madigli no Made. Vasuna Machanapa Prabu Matata Kakalo had in a power me. Madigi Machanapa so Matakakale, Madigima Ponere. Ibu factory that Tabakatobra. Aye, factory that Tabakto Migi, Homang Manamasikangi. Mama Takimatam da ISO factory that Tabakto Kivamisagamani. Masanapa so wild the Lord Paya Dravanina. Sail Katan tone without the Babai so Laila Shukara Lane without the factory that Tabaktovani. Madigi Vasuna Makatare. I saw Matamamada factory at Tapatore. I gave Moon when we sang ado. I with the Babai Maso, Nana Kidravanina, financial support pin with the ISO factory at Tapatore. I gave in all the Paduga, Chanapiduga, Yana Piglin Matamaduda, Makoi when Nitina Semakibani. Aduga Sidi Makoi, Laila Sunitina Tamladuna, Yana Nunga Pebe Imun Habdo. Aduga Yomo, Aina Makoi Shem, one of the IDP from Saudre. Maramaduna Nang Igomba Mi Wagano, I get out Tangano. Factory the Tabain Kanto Bugi Wakalon Sitato, Langidong the I lady. Aduga, Laila Sunitina Tamladuna, a paba a chawumi in a bonagadani. Madi the Hojiti computer Yuknina, computer so, Mahak Sumayim the Makindavayadre. Opposite Tabakto with the Hintortuna Mayim the Sumhak Tabaksu the Bayamdi. Basu su Tabaksu Benehemanduna Mahak, Mapamadu heart detector of the game Mahak Lecteraki. Mapadubu hospitalized of the Bayada with the game Makoi, Hatu Mapabu hospitalized on me Amazon. Mapado ICU the Tamami. Madi Doctor Naprabu got what on Harry. Nakoi Mumang the Ahalaman Yautrabra. Aina Hanoi Haidana, Prabunari, Madagidi, Doctor Duna Prabhu Harivasi, Nangina Pase heart detector opani. Yamakan Bahari Putinati, Magi Hardase Punjan Makari Operation of the Bayaroi. Mother Prabuna so hoi Parito si Hadana, Operation Dutorome. Operation of Valor Matunda Mapadu Yantarke, Mapagantarpo Matanda, Mapadu Manata Machanapa Prabhu Pamdurami. Mapadu Prabhu Harivasi, Agi Operation of Matanda, Pashapanam Sangamanini. Wapamulita Matam the Prabuna, Babanang Hindi Base, Machina Quadi Parabani, Pashagi the Amka in a Kandirano. Wasusu Wakalian no Madam de, Madam de, Mana Sahi Suquina, Pashata to Natuxin the Laki Base, Anna Bamada, Loin Hidoki Bagimbo to the Wakal no White Habitawami. Tobutabu Mahaki, Mumunu Mahapun Shiraduna, Pashasing to the Mahapul and Bikivani. Matosuna Mahaso, Hakshan Karapagala Padagi, Opposite of Pedamutalo Chalatun Torlami. Vasuna hospitalized him but a Madada. Mahaki boss Mehta Duso, Sidon Lemle, Aduga Mehta Duso,
ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯗ ꯁꯤꯕꯅꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯍꯪꯂꯤꯕꯁꯤ ꯀꯌꯥꯔꯛ ꯁꯨꯕ ꯍꯥꯔꯠ ꯑꯦꯇꯦꯛꯇ ꯁꯤꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯅꯤꯔꯛ ꯁꯨꯕ ꯍꯥꯔꯠ ꯑꯦꯇꯦꯛꯇ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯂꯩꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯋꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯁꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯇꯦꯡ ꯀꯌꯥꯃꯔꯨꯝ ꯇꯧꯕꯤꯔꯛꯈꯤꯕꯅꯤ ꯃꯆꯥꯅꯨꯄꯥ ꯃꯤꯡ ꯆꯟꯕ ꯃꯇꯝꯗꯁꯨ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯃꯍꯥꯛꯅ ꯔꯤꯀꯃꯦꯟ ꯇꯧꯗꯨꯅ ꯆꯠꯍꯟꯈꯤꯕꯅꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯅꯨꯡꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤꯅ ꯋꯥꯁꯨꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯅꯥꯎꯅꯨꯄꯥꯁꯦ ꯍꯧꯖꯤꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯈꯤꯕ ꯃꯅꯥꯎꯅꯨꯄꯥꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯕꯤꯔꯛꯈꯤꯗꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯁꯨ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯖꯕ ꯊꯝꯂꯗꯨꯅ ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩ ꯌꯨꯝ ꯑꯃꯇꯪ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯑꯐꯕ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯅꯪ ꯄꯩꯁꯥ ꯁꯤꯖꯤꯟꯅꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯧꯖꯤꯛ ꯌꯨꯝ ꯂꯩꯔꯒ ꯀꯩꯗꯧꯗꯣꯔꯤꯕꯅꯣ ꯅꯪꯒꯤ ꯌꯨꯝ ꯑꯗꯨ ꯍꯥꯟꯅ ꯂꯩꯈꯣ ꯅꯥꯕꯁꯨ ꯐꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯩꯁꯥ ꯑꯁꯨ ꯌꯥꯝꯅ ꯇꯥꯅꯤꯡꯂꯤꯕꯁꯤꯅ ꯃꯄꯥꯅꯨꯄꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯂꯧ ꯑꯃꯗꯤ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯁꯤ ꯊꯠꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪ ꯄꯩꯁꯥꯗꯨ ꯄꯤꯔꯣ ꯑꯗꯨꯒ ꯄꯩꯁꯥꯗꯨ ꯑꯩ ꯈꯔ ꯁꯤꯡꯀꯠꯂꯛꯀꯦ ꯄ꯭ꯔꯚꯨꯁꯨ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯇ ꯀꯦꯝꯄꯁ ꯏꯟꯇꯔꯚ꯭ꯌꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯈꯟꯖꯔꯁꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯃꯗꯨ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯃꯌꯥꯝꯕꯅ ꯄꯩꯁꯥ ꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯁꯤ ꯁꯨꯡꯊꯝ ꯊꯝꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯁꯨꯅ ꯍꯦꯛ ꯊꯕꯛ ꯐꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯄꯩꯁꯥꯗꯨ ꯅꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯒꯦ ꯀꯔꯤꯒꯨꯝꯕ ꯋꯥꯁꯨꯅ ꯊꯕꯛ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯄꯩꯁꯥꯗꯨ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯋꯥꯁꯨꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯇꯝꯃꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯕꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯃꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯗꯨꯅ ꯃꯇꯦꯡ ꯅꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯊꯝꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯋꯥꯁꯨꯗꯤ ꯌꯥꯝꯅ ꯉꯛꯏ ꯃꯔꯝꯗꯤ ꯀꯦꯝꯄꯁꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯐꯪꯂꯛꯇꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯪꯂꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯁꯥꯃꯛꯁꯨ ꯊꯥꯖꯕ ꯉꯝꯖꯗ꯭ꯔꯤꯕꯅꯤ ꯀꯦꯝꯄꯁ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯝꯄꯅꯤ ꯀꯌꯥꯃꯔꯨꯝꯅ ꯃꯍꯥꯛꯄꯨ ꯂꯣꯏꯅ ꯔꯤꯖꯦꯛ ꯇꯧꯕꯤꯔꯝꯃꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯂꯣꯏꯅ ꯈꯟꯈꯤ ꯄ꯭ꯔꯚꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨ ꯅꯤꯡꯍꯟꯅꯕ ꯇꯧꯗꯨꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯝꯄꯅꯤꯁꯤꯡꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯌꯥꯎꯁꯜꯂꯝꯃꯤ ꯃꯈꯣꯏ ꯌꯥꯝ ꯅꯤꯡꯊꯤꯖꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯝꯃꯤ ꯃꯥꯁꯨ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗ ꯂꯥꯛꯈꯤ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕ ꯑꯁꯤ ꯇꯔꯃꯤꯅꯣꯂꯣꯖꯤ ꯈꯔ ꯍꯪꯉꯛꯈꯤ ꯑꯃꯁꯨꯡ ꯗꯦꯐꯤꯅꯤꯁꯟ ꯈꯔ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯗꯦꯐꯤꯅꯤꯁꯟꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯚꯨꯗꯤ ꯂꯥꯏꯔꯤꯛꯇꯒꯤ ꯆꯤꯟꯐꯥ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯗꯦꯐꯤꯅꯤꯁꯟꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯕꯔꯪ ꯕꯔꯪ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯦꯛꯖꯥꯝꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯚꯨꯁꯨ ꯃꯍꯥꯛꯇꯤ ꯆꯤꯟꯐꯥ ꯄꯨꯔꯛꯂꯤꯕꯅꯤನ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯄ꯭ꯔꯚꯨꯗ ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯁꯥꯔ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯑꯩꯕꯨ ꯔꯤꯖꯦꯛ ꯇꯧꯕꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯪꯉꯕꯅꯤꯅ ꯑꯩ ꯐꯖꯅ ꯈꯨꯝꯂꯒꯦ ꯍꯣꯏ ꯅꯪ ꯔꯤꯖꯦꯛ ꯇꯧꯔꯦ ꯔꯤꯖꯦꯛ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯅꯪꯅ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯆꯦꯟꯐꯥ ꯄꯨꯔꯒ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯍꯥꯏꯂꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯅꯪꯉꯣꯟꯗ ꯃꯗꯨꯒꯤ ꯅꯣꯂꯦꯖ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯍꯪꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯊꯤꯑꯣꯔꯤꯒꯤ ꯅꯣꯂꯦꯖ ꯑꯗꯨ ꯅꯠꯇꯦ ꯁ꯭ꯀꯤꯜꯅꯤ ꯑꯗꯨꯒ ꯈꯔ ꯀ꯭रिꯌꯦꯇꯤꯕ ꯑꯣꯏꯕ ꯃꯤꯁꯨꯅꯤ ꯄꯥꯝꯂꯤꯕꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯁꯤꯒ ꯃꯦꯠꯆ ꯇꯧꯔꯕ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕ ꯑꯃꯗꯤ ꯈꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯈꯜꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯁꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯄ꯭ꯔꯚꯨꯒꯤ ꯃꯃꯥꯟꯅꯕꯁꯤ ꯊꯕꯛ ꯐꯪꯂꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯔꯦ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯚꯨꯅ ꯈꯟꯖꯔꯨꯕ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯂꯣꯏꯅ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯄ꯭ꯔꯚꯨꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨ ꯏꯁꯤꯡꯅ ꯄꯨꯡꯊꯨꯝ ꯊꯨꯝꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯨ ꯅꯣꯡꯁꯨ ꯈꯔ ꯆꯨꯕꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯏꯁꯤꯡ ꯊꯨꯝꯕ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯦ ꯃꯆꯥꯅꯨꯄꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯊꯕꯛ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯕ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯐꯣꯟ ꯇꯧꯊꯣꯛꯂꯗꯨꯅ ꯌꯨꯝ ꯑꯗꯨ ꯂꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈꯤ ꯍꯥꯏꯅ ꯆꯍꯤ ꯑꯁꯤ 2011ꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ ꯕꯥꯁꯨꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯏꯁꯤꯡ ꯆꯥꯎꯕꯗꯒꯤ ꯑꯇꯣꯞꯄ ꯁꯍꯔꯗꯒꯤ ꯈꯔ ꯂꯥꯞꯄ ꯖꯒꯥ ꯑꯃꯗ ꯃꯌꯨꯝ ꯑꯃ ꯂꯧꯔꯝꯃꯤ ꯂꯧꯔꯤꯕ ꯌꯨꯝ ꯑꯗꯨꯁꯨ ꯚꯔꯥꯒꯤ ꯌꯨꯝꯅꯤ ꯋꯥꯁꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯅꯧꯕ ꯀꯝꯄ꯭ꯌꯨꯇꯔ ꯄꯥꯏꯕ ꯍꯩꯕ ꯅꯨꯄꯤ ꯑꯃ ꯊꯕꯛ ꯁꯤꯟꯅꯔꯝꯂꯦ ꯄ꯭ꯔꯚꯨꯁꯨ ꯊꯕꯛ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯊꯕꯛ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯀꯣꯜ ꯁꯦꯟꯇꯔꯗ ꯊꯕꯛ ꯇꯧꯕ ꯇꯥꯈꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯌꯥꯝꯅ ꯀꯨꯏꯅ ꯇꯧꯕ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯍꯦꯟꯃꯟꯕꯅ ꯃꯍꯥꯛꯁꯨ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯊꯣꯛꯇꯨꯅ ꯂꯥꯛꯈꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯈꯔꯆ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯇꯩ ꯊꯕꯛ ꯃꯆꯥ ꯃꯁꯨ ꯀꯌꯥꯃꯔꯨꯝꯁꯨ ꯇꯧꯏ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗꯨꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ
ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯊꯕꯛ ꯐꯪꯗꯕꯗꯒꯤ ꯃꯄꯥꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯆꯥꯅꯨꯄꯥꯗ ꯇꯥꯏꯅꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯒ ꯀꯥ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯦ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯈꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯈꯔ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯄꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯁꯨꯝ ꯍꯧꯈꯤꯕꯅ 2012ꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯈꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯛꯖꯥꯝꯒꯤ ꯄꯩꯈꯥ ꯄꯤꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯐꯦꯜ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯨꯝ ꯇꯠꯇꯅ ꯃꯍꯥꯛ ꯐꯦꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯍꯥꯛ ꯇꯠꯇꯅ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯈꯣꯏꯗꯧ ꯁꯥꯎꯃꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯀꯤꯕꯣꯔꯗ ꯐꯥꯎꯕ ꯊꯨꯒꯥꯏꯈꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯃꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯚꯨꯅ ꯈꯟꯖꯔꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯕꯔꯗꯟ ꯑꯣꯏꯔꯦ ꯄꯩꯁꯥꯁꯨ ꯊꯣꯛꯇꯦ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯄꯥꯅ ꯁꯥꯒꯠꯆꯕ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨꯁꯨ ꯊꯨꯡꯍꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯋꯥꯁꯨꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛ ꯊꯕꯛ ꯃꯆꯥ ꯃꯁꯨ ꯇꯧꯔꯗꯨꯅ ꯑꯩꯗꯧꯅ ꯇꯧꯒꯅꯨ ꯑꯆꯧꯕ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥꯅꯨꯄꯥꯗ ꯊꯥꯖꯕ ꯊꯝꯂꯤ ꯇꯟꯖꯥꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯄ꯭ꯔꯚꯨꯒ ꯀꯣꯂꯦꯖꯇ ꯇꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕꯗꯨ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯊꯕꯛ ꯑꯃ ꯍꯥꯡꯂꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯌꯥꯎꯁꯜꯂꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯄ꯭ꯔꯚꯨꯗ ꯄꯥꯎ ꯄꯤꯔꯛꯈꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨꯗ ꯌꯥꯎꯁꯜꯂꯨ ꯂꯥꯎ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯀꯝꯄꯅꯤꯗꯨꯗ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯝꯄꯅꯤꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯪ ꯅꯍꯥꯟꯅ ꯊꯕꯛ ꯈꯟꯈꯤꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯀꯝꯄꯅꯤ ꯃꯌꯥꯝꯅ ꯅꯪꯕꯨ ꯔꯤꯖꯦꯛ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯑꯀꯤꯕ ꯐꯥꯎꯕꯗꯒꯤ ꯀꯝꯄꯅꯤꯁꯤꯡ ꯑꯗꯨꯅ ꯔꯤꯖꯦꯛ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯑꯀꯤꯕ ꯐꯥꯎꯗ꯭ꯔꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯔꯤꯖꯦꯛ ꯇꯧꯔꯛꯄ ꯇꯥꯔꯒꯁꯨ ꯍꯟꯅ ꯇ꯭ꯔꯥꯏ ꯇꯧꯒꯅꯤ ꯍꯟꯖꯤꯟ ꯇ꯭ꯔꯥꯏ ꯑꯗꯨꯃꯛ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥꯃꯔꯨꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯈꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯟꯅꯕꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯒꯤ ꯃꯄꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯧꯖꯤꯛ ꯈꯔ ꯁꯥꯐꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯍꯤ 5 ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯚꯨꯁꯨ ꯄ꯭ꯔꯃꯣꯁꯟ ꯐꯪꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯕ꯭ꯔꯥꯟꯆ ꯑꯣꯐꯤꯁ ꯀꯌꯥ ꯃꯔꯨꯝꯗꯁꯨ ꯃꯍꯥꯛ ꯇ꯭ꯔꯥꯟꯁꯐꯔ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯅꯣꯡꯃꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯍꯣꯇꯦꯜ ꯑꯆꯧꯕ ꯑꯃꯗ ꯀꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯥꯔꯇꯤꯁꯨ ꯌꯥꯎꯔꯝꯃꯤ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯔꯤꯕꯅꯤ ꯑꯥꯔꯇꯤꯁꯨ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅꯤꯁꯨ ꯍꯥꯎꯁꯤꯡ ꯂꯣꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯍꯥꯎꯁꯤꯡ ꯂꯣꯟ ꯑꯗꯨ ꯐꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯃꯥꯗ ꯇꯝꯕ ꯃꯇꯝꯗ ꯃꯄꯥ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨꯝ ꯑꯃ ꯂꯩꯕ ꯐꯪꯖꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯄꯥꯅ ꯈꯟꯖꯔꯤꯕꯁꯤ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯊꯨꯡꯍꯟꯗꯣꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯃ ꯂꯩꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯁꯨꯝ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯕ꯭ꯔꯣꯀꯔ ꯑꯁꯤ ꯌꯣꯒꯤ ꯕꯥꯕꯨꯅ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯕꯥꯕꯨꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯔꯝꯗꯤ ꯄ꯭ꯔꯚꯨꯅ ꯌꯨꯝ ꯑꯁꯤ ꯈꯟꯕ ꯃꯇꯝꯗ ꯋꯥ ꯌꯥꯝꯅ ꯄꯦꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯊꯥ ꯁꯥꯕꯅꯤ ꯌꯨꯝ ꯑꯁꯤ ꯄꯥꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯣꯇꯣ ꯑꯃ ꯀꯥꯞꯂꯝꯃꯤ ꯑꯗꯨꯒ ꯂꯣꯟ ꯐꯪꯂꯦ ꯄꯩꯁꯥ ꯄꯥꯏꯔꯦ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯂꯩꯕ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯨꯒꯥꯏꯕ ꯑꯃꯃꯨꯛ ꯂꯥꯛꯂꯤ ꯍꯥꯏꯕꯗꯤ ꯋꯥꯁꯨꯗꯦꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯥꯔꯇꯤꯒꯤꯗꯃꯛꯇ ꯌꯨꯝ ꯑꯐꯕ ꯑꯃ ꯂꯩꯔꯦ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯕꯣꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯃꯆꯤꯟ ꯃꯅꯥꯎ 3ꯅꯤ ꯅꯨꯄꯥ 2 ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯒ ꯑꯇꯣꯝꯕꯗꯨꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯊꯤꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯤ ꯄꯤꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯥꯔꯇꯤꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯃꯌꯨꯝ ꯄꯥꯟꯕ ꯇꯥꯔꯒꯗꯤ ꯑꯥꯔꯇꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯥꯔꯇꯤꯅ ꯑꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯕꯥꯁꯨꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯕꯥꯁꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯌꯥꯏꯐꯕ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯑꯁꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯔꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯤꯕꯗꯁꯨ ꯐꯪꯂꯔꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯨ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯈꯜꯂꯗꯨꯅ ꯃꯄꯥ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯥꯔꯇꯤ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨ ꯑꯥꯔꯇꯤꯅ ꯌꯥꯝꯅ ꯄꯥꯝꯂꯨꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝꯄꯣꯠ ꯀꯩꯝꯇ ꯄꯥꯝꯖꯗꯦ ꯁꯨꯝꯅꯇꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯟꯐꯝ ꯆꯪꯒꯗꯕꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯈꯤꯇꯪ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯋꯥꯁꯨꯁꯨ ꯌꯥꯈꯤ ꯇꯧꯕꯇꯕꯨ ꯋꯥꯁꯨꯅ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯆꯪꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯃꯌꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯠꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯛ 50-60 ꯃꯌꯥꯗꯤ ꯇꯥꯔꯦ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯁꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯨꯗ ꯍꯣꯝ ꯂꯣꯟ ꯂꯧꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯇꯣꯛꯊꯣꯛꯑꯁꯤ ꯑꯗꯨꯒ ꯑꯥꯔꯇꯤ ꯍꯥꯟꯅ ꯂꯨꯍꯣꯡꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯅꯗꯤ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯗꯤ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟ ꯑꯁꯤ ꯌꯨꯝ ꯑꯃ ꯂꯩꯕꯗꯨꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯗ ꯂꯣꯏꯅ ꯆꯪꯈꯤꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯟꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯄ꯭ꯔꯚꯨꯅ ꯈꯟꯖꯔꯤꯕ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯗꯨꯅꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯇꯥꯔꯒꯁꯨ ꯃꯕꯨꯡꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯇꯝꯂꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯁꯤ ꯀꯌꯥꯔꯛ ꯁꯨꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ
ꯃꯆꯟꯅꯨꯄꯤꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯂꯨꯍꯣꯡꯕꯤꯈꯤꯕ ꯇꯥꯔꯒꯗꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯃꯟꯁꯤꯡꯕ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯕꯣꯔ ꯑꯁꯤꯕꯨ ꯅꯪꯅ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯍꯥꯟꯕꯗꯗꯤ ꯑꯥꯔꯇꯤꯁꯨ ꯌꯥꯅꯤꯡꯗꯦ ꯃꯥ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯅꯪ ꯇꯁꯦꯡꯅ ꯅꯕꯨꯡ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯂꯨꯍꯣꯡꯂꯝꯃꯤ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯣꯀꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯂꯨꯄꯥ ꯂꯥꯈ 90ꯃꯨꯛꯀꯤ ꯃꯌꯥ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯀꯃꯤꯁꯟ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯁꯥꯎꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯨꯅ ꯕ꯭ꯔꯣꯀꯔ ꯑꯗꯨꯗ ꯍꯥꯏꯈꯤ ꯕ꯭ꯔꯣꯀꯔ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯕ ꯇꯥꯈꯤ ꯅꯣꯡꯃꯗꯤ ꯄ꯭ꯔꯚꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯇꯍꯥ ꯀꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯚꯨꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯀꯩ ꯂꯩꯔꯦ ꯕꯕꯥ ꯌꯥꯝꯅ ꯊꯨꯅ ꯀꯧꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯚꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯅꯪꯁꯨ ꯆꯍꯤ 60 ꯍꯦꯜꯂꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯒꯗꯣꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ ꯃꯄꯥ ꯑꯗꯨꯁꯨ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯕꯅꯤ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯑꯗꯨ ꯑꯦꯡꯒꯦꯖꯃꯦꯟ 3ꯂꯛꯇꯤ ꯇꯧꯔꯦ ꯑꯗꯨꯒ 3ꯃꯛ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯈꯔ ꯁꯥꯎꯒꯜꯂꯤ ꯆꯀ꯭ꯔꯤ ꯈꯔ ꯀꯜꯂꯤ ꯅꯪ ꯈꯔ ꯑꯦꯗꯖꯁ ꯇꯧꯒꯗꯕꯅꯤ ꯃꯄꯥ ꯑꯗꯨꯅ ꯈꯔ ꯏꯪ ꯇꯞꯄ ꯅꯨꯄꯥ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯁꯖꯦꯁ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯃꯍꯥꯛꯀ ꯌꯨꯝ ꯄꯥꯟꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯚꯨꯗꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯗꯣꯔꯤꯕꯅꯤ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯅ ꯇꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯄ꯭ꯔꯚꯨꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯣꯛꯈꯤ ꯅꯣꯡꯃꯗꯤ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯣꯜ ꯑꯃꯗ ꯄ꯭ꯔꯚꯨꯅ ꯍꯣꯡꯒꯗꯕ ꯅꯨꯄꯤ ꯑꯗꯨꯒ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯄ꯭ꯔꯚꯨꯅ ꯃꯍꯥꯛꯅ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜꯁꯤꯡ ꯈꯟꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯈꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯚꯨꯅ ꯑꯗꯨꯃꯛ ꯏꯟꯕ ꯇꯥꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯔꯝꯗꯤ ꯍꯟꯗꯛꯇꯤ ꯑꯦꯡꯒꯦꯖꯃꯦꯟ ꯀꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝꯗꯤ ꯄ꯭ꯔꯚꯨꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯒꯟꯗ꯭ꯔꯤꯕꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯪ ꯇꯞꯂꯤꯕꯁꯤ나 ꯅꯪꯒꯤ ꯁꯤꯀ꯭ꯔꯦꯠ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯀꯨꯕꯣ ꯑꯣꯏꯒꯗꯕ ꯅꯨꯄꯥꯗꯨꯅ ꯄ꯭ꯔꯚꯨꯗ ꯍꯪꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯁꯨ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯁꯣꯄꯤꯡ ꯃꯣꯜ ꯑꯗꯨꯗ ꯑꯁꯨꯝ ꯄꯣꯠ ꯈꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯣꯠ ꯈꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯕꯗꯤ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯈ꯭ꯔꯕ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯁꯨ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯃꯛ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯍꯧꯖꯤꯛ ꯄ꯭ꯔꯚꯨ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯑꯗꯨꯅ ꯐꯤꯔꯣꯜ ꯇ꯭ꯔꯥꯏ ꯇꯧꯕ ꯆꯪꯈꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯚꯨꯁꯨ ꯑꯩꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯪ ꯀꯗꯥꯏꯗ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯄꯥꯎ ꯑꯃꯇ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯍꯪ ꯑꯁꯤ ꯃꯊꯪ ꯍꯪꯖꯤꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯄ꯭ꯔꯚꯨꯕꯨ ꯀꯧꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨ ꯋꯥꯁꯤ ꯀꯥꯏꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨꯅꯁꯨ ꯅꯪꯒꯤꯗꯃꯛꯇ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯗ꯭ꯔꯦꯁ ꯑꯃ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯈꯟꯕ ꯇꯥꯔꯒꯁꯨ ꯅꯪꯅ ꯂꯧꯗꯣꯔꯤꯕ ꯅꯨꯄꯤꯁꯤꯅꯗꯤ ꯄꯥꯝꯕꯤꯔꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯥꯟꯅꯕ ꯐꯪꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯚꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯒ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯄꯥꯅ ꯐ꯭ꯂꯦꯠ ꯑꯃ ꯒꯤꯐꯠ ꯄꯤꯕꯅꯤ ꯌꯨꯝ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯤ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯇꯝꯗꯣꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯄꯥꯁꯨ ꯑꯃꯁꯨꯡ ꯃꯃꯥꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯔꯝꯗꯤ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯐ꯭ꯂꯦꯠ ꯑꯁꯤ ꯐꯪꯗꯣꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯐꯪꯖꯗꯣꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯚꯨꯁꯨ ꯑꯩꯁꯨꯒ ꯋꯥꯔꯤ ꯑꯁꯤ ꯐꯖꯅ ꯁꯥꯟꯅꯍꯧꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯁꯣꯄꯤꯡ ꯃꯣꯜ ꯑꯗꯨꯗ ꯂꯥꯛꯈꯤ ꯁꯣꯄꯤꯡ ꯃꯣꯜ ꯑꯗꯨ ꯊꯦꯡꯂꯛꯄꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁ꯭ꯇꯥꯐ ꯀꯌꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯛꯂꯛꯈꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯚꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯁꯨ ꯄ꯭ꯔꯚꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗ ꯑꯩꯁꯨꯅ ꯄ꯭ꯔꯚꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛ ꯑꯆꯤꯟꯗꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅꯤ ꯈꯣꯡꯅ ꯁꯨꯝ ꯆꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯆꯠꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯅꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯚꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯕ ꯍꯧꯔꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯌꯨ ꯌꯥꯝꯅ ꯇꯣꯏꯅ ꯊꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯇꯣꯏꯅ ꯐꯨꯏ ꯍꯥꯏꯕꯗꯤ ꯃꯃꯥꯗꯨꯗ ꯇꯣꯏꯅ ꯐꯨꯏ ꯑꯗꯨꯒ 12ꯀꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯅ ꯃꯃꯥꯗꯨꯕꯨ ꯐꯨꯕꯗꯒꯤ ꯃꯃꯥꯗꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯄꯩꯈꯥ ꯊꯥꯕꯗꯁꯨ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯥꯛꯂꯒ ꯊꯥꯈꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯗꯨꯅ ꯃꯍꯥꯛꯅ ꯄꯩꯈꯥ ꯊꯥꯔꯕꯅꯤꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯄꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯄꯩꯈꯥ ꯊꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯐꯦꯜ ꯑꯣꯏꯈꯤꯕꯅꯤ ꯄꯩꯈꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯥ ꯍꯥꯏꯕꯗꯤ ꯏꯕꯣꯛꯍꯣꯏꯗ ꯆꯠꯂꯦ ꯑꯗꯨꯒ ꯈꯨꯡꯒꯪꯗꯒꯤ ꯁꯍꯔꯗ ꯅꯪꯒꯤꯗꯃꯛꯇ ꯄꯩꯈꯥ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ
ꯑꯗꯨꯕꯨ ꯑꯩꯁꯨ ꯄꯩꯈꯥ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯈꯨꯡꯒꯪꯗ ꯍꯜꯂꯦ ꯍꯣꯏ ꯐꯔꯦ ꯅꯪꯁꯨ ꯌꯨꯝ ꯄꯥꯟꯒꯗꯕ ꯂꯨꯍꯣꯡꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯊꯕꯛꯇꯤ ꯈꯔ ꯆꯤꯜꯂꯝꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯦ ꯐꯔꯦ ꯅꯪꯁꯨ ꯆꯠꯂꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯑꯁꯨꯝ ꯈꯣꯡ ꯊꯥꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯡ ꯊꯛꯀꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯈꯣꯏꯅꯤ ꯃꯕꯨꯛ ꯆꯦꯟꯁꯤꯟꯅꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄ꯭ꯔꯚꯨꯅ ꯑꯩꯁꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯁꯤꯔꯥ ꯀꯔꯤꯒꯤꯅꯣ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯁꯤ ꯑꯝꯇ ꯍꯪꯒꯅꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯂꯨꯍꯣꯡꯁꯤ ꯌꯥꯔꯕ ꯇꯥꯔꯒꯗꯤ ꯑꯩ ꯍꯥꯟꯅꯒꯤ ꯂꯨꯍꯣꯡꯕꯁꯤ ꯀꯦꯟꯁꯦꯜ ꯇꯧꯗꯨꯅ ꯅꯪꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯄ꯭ꯔꯚꯨꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯆꯠꯈꯤꯗꯣꯔꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯄꯥꯈꯠꯄꯅ ꯂꯣꯏꯖꯈꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯚꯨꯅ ꯃꯉꯣꯟꯗ ꯆꯥꯟꯁ ꯑꯃ ꯄꯤꯔꯛꯄꯁꯤꯗ ꯃꯍꯥꯛ ꯂꯧꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯁꯨ ꯄ꯭ꯔꯚꯨꯗ ꯂꯨꯍꯣꯡꯕ ꯌꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯚꯨꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥ ꯃꯄꯥꯗ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯉꯝꯂꯔꯣꯏ ꯑꯩ ꯑꯩꯁꯨꯕꯨ ꯅꯨꯡꯁꯤ ꯑꯩꯁꯨꯕꯨ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯥꯔꯇꯤꯁꯨ ꯂꯥꯛꯂꯝꯃꯤ ꯑꯥꯔꯇꯤꯅ ꯑꯩꯁꯨꯒꯤ ꯃꯔꯝꯗ ꯍꯥꯟꯅꯗꯒꯤ ꯈꯪꯕꯅꯤꯅ ꯃꯍꯥꯛꯅꯁꯨ ꯄ꯭ꯔꯚꯨꯕꯨ ꯁꯄꯣꯔꯠ ꯇꯧꯔꯝꯃꯤ ꯃꯃꯥꯗꯨꯅꯁꯨ ꯄ꯭ꯔꯚꯨꯕꯨ ꯁꯄꯣꯔꯠ ꯇꯧꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯕꯥꯁꯨ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯑꯃꯁꯨꯡ ꯑꯩꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯄꯥꯅ ꯌꯥꯗꯅ ꯂꯨꯍꯣꯡꯕꯅꯤꯅ ꯕꯥꯁꯨꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯃꯆꯥꯅꯨꯄꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯦ ꯅꯣꯡꯃ ꯃꯄꯥꯁꯨ ꯂꯥꯌꯦꯡꯂꯨꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯄꯥ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯗꯤ ꯕꯥꯏꯛ ꯑꯃ ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯣꯡꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯌꯧꯔꯛꯈꯤ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯏꯃꯨꯡ ꯆꯪꯈꯤ ꯑꯩꯁꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯀꯗꯧꯔꯦ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯪꯂꯗꯨꯅ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯋꯥꯁꯨꯒꯤ ꯅꯨꯄꯤ ꯂꯥꯛꯇꯨꯅ ꯋꯥꯁꯨꯗ ꯆꯩꯕ ꯍꯧꯔꯛꯈꯤ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯆꯥꯅꯨꯄꯥꯒ ꯅꯃꯧ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯔꯣꯏ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯅꯆꯥꯅꯨꯄꯥꯗ ꯁꯥꯎꯔꯤꯕꯁꯤ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯕꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯌꯨꯝ ꯑꯗꯨ ꯐꯪꯍꯧꯗꯕꯒꯤ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄ꯭ꯔꯚꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯖꯒꯥꯗꯨꯗ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯏꯃꯦꯜ ꯑꯃ ꯂꯣꯏꯅ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯏꯃꯦꯜ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯅ ꯊꯥꯡꯖꯁꯨ ꯍꯟꯗꯛꯇꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯁꯨ ꯃꯈꯣꯏ ꯑꯣꯐꯤꯁꯇ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯁꯨꯒꯗꯕꯅꯤ ꯍꯥꯟꯅꯒꯨꯝꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯚꯨꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯁꯨꯝꯅ ꯇꯧꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯔꯤꯖꯥꯏꯟ ꯇꯧꯔꯒ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯛꯎ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯌꯥꯕ ꯇꯥꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯐꯤꯁ ꯀꯥꯗꯨꯅ ꯊꯕꯛ ꯇꯧꯕ ꯇꯥꯔꯝꯃꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯤ ꯑꯃꯃꯝꯇꯪ ꯍꯥꯏꯕ ꯇꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯥꯎ ꯑꯁꯤ ꯇꯝꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛꯁꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯗꯤꯁꯟ ꯑꯗꯨ ꯌꯥꯗꯕꯗꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯇꯥꯔꯝꯃꯤ ꯃꯗꯨꯒꯤ ꯃꯍꯥꯛꯁꯨ ꯅꯣꯡꯃꯗꯤ ꯍꯣꯝ ꯂꯣꯟꯒꯤꯗꯃꯛꯇ ꯕꯦꯡꯛ ꯑꯃꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯣꯝ ꯂꯣꯟ ꯑꯗꯨꯁꯨ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯁꯤ ꯕꯕꯥꯗ ꯍꯥꯏꯔꯁꯨ ꯍꯥꯏꯗꯨꯅ ꯑꯩꯁꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯨꯝ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯝ ꯂꯣꯟ ꯑꯃ ꯁꯦꯡꯁꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗꯦ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯄ꯭ꯔꯚꯨꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯃꯄꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯀꯧꯕ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯥꯔꯇꯤꯒ ꯃꯍꯥꯛꯀ ꯅꯨꯄꯥꯒ ꯐꯨꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯃꯀꯣꯛꯇ ꯕꯣꯇꯜꯅ ꯊꯣꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯑꯥꯔꯇꯤꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯕꯣꯇꯜꯅ ꯊꯣꯝꯃꯤ ꯍꯥꯏꯕꯒꯤ ꯀꯦꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯋꯥꯁꯨꯅꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯧꯕꯤꯒꯅꯨ ꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯄꯨꯂꯤꯁ ꯌꯧꯈꯤꯕ ꯇꯥꯔꯒꯗꯤ ꯀꯦꯁ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯥꯔꯇꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯀꯦꯁ ꯇꯧꯕꯗꯨ ꯐꯥꯎꯗꯤ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯥꯔꯇꯤꯁꯨ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯑꯥꯔꯇꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯈꯟꯅꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯈꯨꯠ ꯊꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯆꯩꯗꯨꯅ ꯂꯩꯔꯝꯃꯤ ꯑꯥꯔꯇꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯪꯂꯨꯕꯗꯒꯤ ꯑꯥꯔꯇꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯟ ꯀꯥꯗꯨꯅ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩ ꯑꯁꯤ ꯃꯈꯣꯏꯅ ꯄꯩꯁꯥ ꯄꯤꯗꯕ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯇꯝꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅꯁꯨ ꯈꯥꯡꯉꯨ ꯑꯦꯗꯖꯁ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯊꯕꯛ ꯇꯧꯔꯝꯕꯗꯨꯁꯨ ꯇꯣꯛꯍꯜꯂꯦ ꯃꯗꯨꯒꯤ ꯃꯊꯛꯇ
ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯕꯛ ꯑꯁꯤ ꯐꯖꯅ ꯑꯗꯨꯃꯛ ꯅꯩꯒꯦ ꯁꯨꯍꯟꯕꯅꯤ ꯃꯃꯥꯡ ꯊꯛꯇ ꯅꯨꯄꯤ ꯑꯅꯤ ꯃꯈꯣꯏ ꯏꯃꯨꯡꯗꯒꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯇꯩ ꯑꯅꯤꯗꯨꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯤ ꯃꯈꯣꯏꯅ ꯅꯩꯕ ꯍꯦꯟꯃꯟꯕꯗꯒꯤ ꯆꯠꯈꯤꯕꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯤꯡꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯂꯨꯍꯣꯡꯕꯤꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯗꯨꯅ ꯑꯗꯨꯃꯛ ꯊꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯧꯋꯥ ꯁꯥꯕꯤꯈꯤꯗꯦ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯣꯛꯇ ꯌꯥꯗꯕꯩ ꯄꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯁꯥꯎꯕ ꯍꯦꯃꯟꯈꯤꯗꯨꯅ ꯕꯣꯇꯜ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯊꯣꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯥꯔꯇꯤꯁꯨ ꯍꯤꯡꯅ ꯀꯞꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯝ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯊꯦꯝꯕꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯋꯥꯁꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯦꯡꯛꯌꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯥꯔꯇꯤꯕꯨ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯖꯅ ꯀꯦꯌꯔ ꯂꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛꯌꯨ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯋꯥꯁꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅꯒꯨꯝꯅ ꯁꯥꯟꯅꯔꯛꯈꯤ ꯃꯅꯝ ꯑꯃꯁꯨꯡ ꯃꯕꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯍꯣꯝ ꯂꯣꯟ ꯂꯧꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯕꯦꯡꯛꯅ ꯌꯥꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯆꯟꯅꯨꯄꯤꯅ ꯂꯥꯛꯂꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯂꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯀꯝꯗꯧꯅ ꯇꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯃꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯀꯥꯟꯅ ꯅꯪꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯤ ꯅꯪ ꯕꯕꯥꯗ ꯇꯝꯂꯨꯔꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯝꯍꯜꯂꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯐꯤꯁ ꯀꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯔꯐꯣꯔꯃꯦꯟꯁ ꯑꯦꯄ꯭ꯔꯥꯏꯖꯦꯜ ꯄꯤꯕ ꯍꯥꯏꯕꯗꯤ ꯇꯣꯂꯣꯞ ꯍꯦꯟꯒꯠꯅꯕꯒꯤ ꯃꯇꯥꯡ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯣꯞ ꯍꯦꯟꯒꯠꯇꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯚꯨꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯪꯂꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤ ꯑꯍꯣꯡꯕ ꯑꯝꯇ ꯂꯩꯇꯦ ꯀꯣꯄꯤ ꯄꯦꯁ ꯇꯧꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯍꯥꯟꯅꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯁꯨꯏ ꯑꯅꯧꯕ ꯀ꯭ꯔꯤꯌꯦꯇꯤꯕ ꯑꯥꯏꯗꯤꯌꯥ ꯑꯝꯇ ꯄꯨꯊꯣꯛꯇꯦ ꯃꯔꯝꯗꯨꯅ ꯇꯣꯂꯣꯞ ꯍꯦꯟꯒꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯚꯨꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯅꯦꯖꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯞ ꯇꯥꯅ ꯐꯨꯔꯝꯃꯤ ꯇꯧꯕꯇꯕꯨ ꯐꯨꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗꯤ ꯄ꯭ꯔꯚꯨꯒꯤ ꯃꯪꯂꯥꯟꯗ ꯁꯥꯒꯠꯄ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅꯗꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯊꯣꯛꯑꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯍꯣꯝ ꯂꯣꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤꯕꯅꯤꯅ ꯀꯝꯄꯅꯤꯁꯤꯗ ꯆꯍꯤ 10-15 ꯊꯕꯛ ꯃꯈꯥ ꯇꯥꯅ ꯇꯧꯗꯕꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯦ ꯊꯕꯛ ꯇꯧꯕ ꯇꯥꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯕꯦꯡꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯦꯡꯛ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯄꯩꯁꯥ ꯄꯤꯔꯒꯦ ꯁꯥꯏꯟ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯑꯣꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯊꯕꯛ ꯇꯧꯅꯤꯡꯗ꯭ꯔꯦ ꯃꯍꯥꯛ ꯊꯕꯛ ꯇꯧꯊꯣꯛꯅꯤꯡꯉꯦ ꯀꯔꯤꯒꯨꯝꯕ ꯁꯥꯏꯟ ꯑꯁꯤ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯁꯥꯏꯟ ꯇꯧꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯁꯥꯏꯟ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯊꯤꯅ ꯉꯥꯡꯕ ꯊꯤꯅ ꯅꯩꯕꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯄꯥꯗ ꯃꯍꯥꯛꯅ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯂꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯑꯩꯅ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯕꯕꯥ ꯅꯪꯅ ꯈꯪꯕꯤꯗꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯕꯨ ꯊꯨꯡꯅꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯃꯦꯀꯥꯅꯤꯀꯦꯜ ꯇꯝꯅꯤꯡꯉꯝꯕꯗꯒꯤ IT ꯇꯝꯍꯟꯕꯤꯔꯦ ITꯅ ꯐ꯭ꯌꯨꯆꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯇꯝꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯗꯕ ꯁꯕꯖꯦꯛ ꯑꯗꯨ ꯂꯧꯔꯕꯅꯤꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯊꯕꯛ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯄꯥꯝꯕ ꯊꯕꯛ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯁꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ITꯗ ꯐ꯭ꯌꯨꯆꯔꯅꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯗꯨꯅ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯇꯨꯡꯗ ꯐꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐ꯭ꯌꯨꯆꯔꯒꯤ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯍꯤꯡꯒꯗꯕ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯦ ꯐ꯭ꯌꯨꯆꯔꯒꯤ ꯈꯟꯗꯨꯅ ꯐ꯭ꯌꯨꯆꯔꯒꯤ ꯀꯤꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯇꯧꯊꯣꯛꯂꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯃꯄꯥꯗꯨꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯚꯨꯁꯨ ꯈꯟꯕ ꯌꯥꯕ ꯈꯟꯈꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯥ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔ ꯇꯝꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯔꯤꯁ꯭ꯇꯥꯔꯠ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯥꯅ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ 34 ꯁꯨꯔꯕꯅꯤ ꯃꯇꯧ ꯀꯔꯝ ꯅꯪ ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯝꯂꯨꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯥꯔꯇꯤꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯄꯝꯂꯗꯨꯅ ꯑꯩꯁꯨ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕꯒꯤ ꯆꯦ ꯊꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯁꯨ ꯊꯕꯛ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯔꯤꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯚꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯊꯕꯛ ꯇꯧꯔꯝꯕ ꯐꯦꯛꯇꯔꯤꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛ ꯃꯃꯥꯡꯊꯛꯀꯤ ꯊꯕꯛ ꯑꯗꯨ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯀꯣꯂꯦꯖ ꯑꯃꯗ ꯃꯤꯡ ꯆꯟꯁꯤꯜꯂꯗꯨꯅ ꯃꯦꯀꯥꯅꯤꯀꯦꯜ ꯇꯝꯕ ꯍꯧꯔꯛꯈꯤ ꯃꯦꯀꯥꯅꯤꯀꯦꯜ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯄ꯭ꯔꯦꯁ ꯑꯃꯗ ꯂꯥꯛꯇꯨꯅ ꯄ꯭ꯔꯦꯁ ꯑꯗꯨꯒꯤ ꯃꯦꯆꯤꯟ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯦꯝꯂꯝꯃꯤ ꯃꯦꯆꯤꯟ ꯑꯗꯨꯕꯨ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯦꯆꯤꯟ ꯑꯗꯨꯒꯤ ꯃꯄꯨꯁꯤꯡ ꯍꯥꯏꯕꯗꯤ ꯄ꯭ꯔꯦꯁꯀꯤ ꯃꯄꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯃꯦꯆꯤꯟ ꯑꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯖꯄꯥꯟꯗꯒꯤ ꯃꯤ ꯀꯧꯅꯕꯒꯤꯗꯃꯛꯇ ꯅꯦꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯦꯆꯤꯟ ꯑꯁꯤ ꯅꯪꯅ ꯁꯦꯝꯕꯗꯒꯤ ꯌꯥꯔꯦ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯍꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯄꯨ ꯀꯅꯥꯝꯇꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯤꯔꯛꯇꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ
ꯃꯈꯣꯏꯅ ꯔꯦꯁꯄꯦꯛ ꯄꯤꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯊꯕꯛ ꯑꯁꯤꯗ ꯔꯦꯁꯄꯦꯛ ꯐꯪꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ ꯑꯗꯨꯒ ꯑꯥꯔꯇꯤꯁꯨ ꯕꯦꯡ ꯄꯤꯑꯣ ꯊꯥꯗꯨꯅ ꯃꯍꯥꯛ ꯕꯦꯡ ꯄꯤꯑꯣ ꯐꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯕꯦꯡ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯥꯔꯇꯤ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯅ ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯃꯃꯥ ꯃꯄꯥꯅ ꯈꯜꯂꯤꯕ ꯑꯁꯤꯅ ꯃꯈꯣꯏꯅ ꯑꯇꯥꯡꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯑꯃꯨꯛ ꯄꯨꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯇꯧꯕꯇꯕꯨ ꯑꯥꯔꯇꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯌꯨꯝ ꯑꯃ ꯌꯦꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯌꯨꯝ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯃꯃꯥꯗ ꯎꯠꯄꯅꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯄ꯭ꯂꯣꯠ ꯑꯃ ꯈꯟꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯗꯦꯚꯂꯞ ꯇꯧꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ 3 BHKꯒꯤ ꯌꯨꯝꯅꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯈꯤꯕ ꯀꯥ ꯑꯃꯗꯅ ꯕꯕꯥ ꯃꯃꯥꯒꯤ ꯀꯥ ꯑꯃꯗꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯀꯥ ꯑꯃꯗꯅ ꯑꯩꯒꯤ ꯑꯗꯨꯒ ꯀꯥ ꯑꯃꯅ ꯍꯣꯜ ꯑꯣꯏꯕ ꯀꯥ ꯑꯃꯅ ꯀꯤꯆꯟ ꯑꯣꯏꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯁꯨ ꯁꯨꯝꯕꯕꯨ ꯀꯪꯂꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯥꯔꯇꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯍꯥꯏꯕꯗꯤ ꯋꯥꯁꯨꯒꯤꯗꯃꯛ ꯕꯣꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯕꯣꯠ ꯑꯗꯨꯗ ꯏꯔꯤꯕꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯋꯥꯁꯨꯗꯦꯕꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯛꯈꯤ ꯃꯍꯥꯛꯅ ꯈꯟꯖꯔꯝꯕ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒ ꯃꯆꯥꯅꯨꯄꯤꯒꯤꯅ ꯊꯨꯡꯍꯟꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯛ ꯀꯨꯏꯅ ꯈꯟꯖꯗꯨꯅ ꯂꯥꯛꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯉꯁꯤꯗꯤ ꯃꯪꯐꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯪꯅ ꯌꯨꯝ ꯑꯃ ꯂꯩꯖꯒꯦ ꯈꯟꯖꯔꯛꯄꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯉꯁꯤ ꯊꯨꯡꯂꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯁꯪꯒꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯀꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯁꯨ ꯅꯤꯡꯉꯝꯃꯛꯇꯗꯨꯅ ꯀꯞꯂꯗꯨꯅ ꯃꯌꯥꯝꯕꯗ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯃꯨꯚꯤꯁꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯗꯨꯅ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯗ ꯄꯥꯟꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯄꯥꯟꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ